Sir, ngasigi repoll tawbasigi matangdadi kari mo thambige mikhal hanbase kari? Well, democratic process the repoll di adum tawe hanasu adum tawhi ko mayamna su ningsang bigani hana predict tawdi nuwaite because atay candidate singsu kaagane na mayam loi lepibni na ko mai magi assessment adum lerongani adu aina haizening badi 4th June da khangani but optimistic way kaagane lepibni na ko hana desu pigi adum ruling party ne adum kadan la yamna ko kagadran khal aduga hataki mikhal sina ko kai miyeng on thambi kamaina handaki mikhal se yamna koi manipur gi yamna critical stage da pangthok mikhal ni aduna se amaru mikhal ne lawi aduna sida tawgodo manipur se amato ina thamnaba gi oneness manipur gi oneness se masi thamnaba idamakta masi kanna honaba aduga loinana peace halaknaba peace halakodi hore adursu marmakta incidents to so peace lainaba honaba adagi maruina relief camp to leiba akigi children sing halaman sing sing some resettle to madu the top priority piraga extra fund center the angnaraga lorga honorable prime minister honorable home minister angnaraga fund khara hena udharaga moi mai makase athu da sabiraga resettle to bi madu priority ogi Sir, ngasigi repoll tawbasigi matangdadi kari mo thambige mikhal hanbase kari? Well, democratic process the repoll di adum tawe hanasu adum tawhi ko mayamna su ningsang bigani aduna masi only this time tawna adubu aina haizening mudi mayamna kaino se election commission gi makha da pangthokwa election la security personnel leiba mayam se election commission makha da levni state government makha da nate during the election aduna moina deploy torpa khoi polling station lishing amaga chamri mu leise masida detail torpada awat pakra lerambi ai aduga taramathu repoll to usida phalan thamedana aduna election commission na pangthokpa adugum election ni india gi election commission se world da yamna maming chatpa atai countries tagi laga adumaina learn to bulakpa adugum election commission ni aduna aina khanbadadi yam chawba country ni na ko largest democracy ni na atai yam leaderable democracy for example America has sahi chani helabni moi di adu mi su yam na te India gi 1/4 population ramani moi di aduna moi di moi adu da bho adum problem thokta na te aduna repoll di normal ni khara EVM yarakta bi au khara kano different forces like ni na society ma da aduna adu ma khara thokpa di yaugani adu repoll tawre aduga repoll se fazana peacefully to mayam gi kaino do apam do madu kaino da vote to madu pihan badune apagi aim and objective. Thank you.